Ahanba maktada Khorjeigi Nachom YouTube channel bu tabiribesingbu adom gi marup Malem yaina ikoknona khurumjari. Ngasi somyam gi damak anobu wari amaga amuk puraka laksari. Ngasi miyam da tahan jagadoriba wari asigi mamingna Hayengna Kanagi Viral. Wari ase bukut thabirekpi aibi Sonali Ngangbam. Wari ase hingliba natraga laikhidraba kanagumba amataga mari lainesade. Pumnamak aibi gi wakhalna sagatcharga izabani. Wari asida kanagumba amatabu karem nazabasu leijade. Pumnamak miyamgi ngahektang nungainanabagidamak sagatchaba plotni. Maramasna soikiba lankiba yaurabasu tabiribesingna pukchel chauna ngakpinanabagidamak nalukjari. Hojik lobirase Sonali Ngangbam gi Hayengna Kanagi Viral. Wado amta piru haibane sida aikhoi ma laani haiba sangbanabi mamit mana sangdoktuna laikagi manna marani dagi wazarda leiraga sananaba hangdorakpadu ama tap launa lauraga khara kanthok kansin tawraga satlauna umsinki haima kai nigi maseng hangse rani su sangbanabi gi matawduda ikoi koidena hairaklami aigi natro nang kadi thokraki inama ho panja thokre sangbanabi machinda kwado umna soka haina kauduna ludo gi marudu langlami thok tenese dawse pura patle bai sangbanabi ngasagi lupa kunga hojiki lupa kunga punna lupa ni phuniko kwasibudi inamana pizaba oirage lupa yankhai di tarabani ko nang hoi he inama pigi ke dawge imaga saunaraga thoklakpagi yum jangba talena tawbani mahak hek mayuk nana phamlibi mau amana muk hairi kaidobagi khatnaribano haibani da adubo leisabina ne adumaini imung manunga toina khatnaradi hayengwai nayumga palaga karam dawni madumasu sangbana aduma khumlei adugisu adum thoba ma laksani dainama ludo sanaminaba makoi marigi manungda ngasai makai wanganglaktriba lemhoriba leisabi amaduna mukhumlei hoine ado hayengwai mau ama mangkhre na Facebook tagadi viral dadi salhanbirakanu ko aikhoidi yengba kangamjaroi ko sangbanabi kwado umsai sairaga is lemfubi amana hairakpasidi haha nahanda kananone saiga kenerubagi message screenshot mayam viral changakhibudubo yam lembaga sarakanuda nupiduna tumi leyu he yare soiba haise tambangamdabani adubo ainaro aduna bunangsu salhanganu haizabani tanjaduda sangbanabi gi mamata thotsu makoigi ludo sanafam duda isau langna lai ngasai ingonda sauri bani do haidana thokraga hojik phoba halakte ba mase saka mata sara roidro nangbu ha ima adum chatho moke dawrage yanu sikhraboida masana pise hai nungshirabagi wa na tene isa ibi majwari horen amu wan thak khotha batawradi ai dangni wadoise lao ko ngahak ngai ko hebani ima game loidawre heba ngasai di nasanu pise nungsidre kaina yam laukidane kaidobgi amuk thibira ino nasanu pi jwari se kaya danu yengune masige ngangse kaya danu yengaba mase ngai ko naya da sarib du kaino ha kwa uramni ne rani nangna uramni nangna tawrise kaino ibema nangna ngangse jada pizaba tambi dana ko nan thangdane nangonda une loitan rakani ko rani sauraduna phuklang hagulaglami kaino da ine aingonda gadi onsin birakanuda nasana pine sagi haibagi aisu pibani kaino aina pharaga dike su inkidena sabagi wadi ine su sari dudi hai madu phana oirabasu nangna saba yaroi na haibada kaisu nati nang su dum pisiladi ma su dum chaba taba aidi nong mata isada kwadi lansilude ne bema yare he ma pangang dingangi nang su yare ai lage yumda leramu tathot mathoi khara nungaitana kayam kuiraktuino hairaga mahak sumagi bek masadudagi kwa ayomba ma dauthuraktuna mayada umsinki haibaga tawbaga mahak su sakibaduda makoi su yengnarami mamitta mapira selaga ado ibema
Nang ngasi maya mamangda namada nasin khumbasimadi ima nungaite ko. Hoi ba yare ba ima ai laage ba satlamo hai ba. Phare phare lao ko ai chak thiramadoi ni. Wahai khara se hairam laga tathotsu satkre. Nupi amana ya he noi ma se sangbanabi nangna fajana ngambagi wanida. Ngambagi nateda aina hairadi loina yabani ekhoi madi sauba mandro karim saudabani. Ranina noi ma se ko khara lekhatpa male haidi hairunu ko amuk hairamni. Sangbanabi nokthorei. Hairo he sakpani amuk amuk tobani khoi ma se. Makoi wari sasana nokminaduna derami. Numidang wairamda sangbanabi sakhumda mamana sak thonglibadugi manakta sangsinduna hinjang khara semlami. Sangbanabina kari insang no ima khamena sinbaga nga yai besiga thongjilage tawbani se insang che khara semjilause. Sangbanabi insang khara semba horakpaga magi phone do camera on tawduna mahakna semliba insang singdo photo kaplami. Tathotna kari non hi insang do amu photo kapiduna ima so tawnabani. Instagram, WhatsApp, Facebook ki story singda thongba hodore haina caption piraga photo thagatlami. Kari kannanaba insang asemadu utlaga as ima nangna khangoi mi hojitine loinamak tawnarabani. Nasa se pharabasu phatrabasu phawdurabani ima. Masa aphawbi gi mama kaido uningdrami ima nangbo. Hai karam haina phawduribano mi dubo. Khangbra ima agi Instagram followers se 1k helabani khangbra. Ima 1k yoba haise adum yarabani. Karino ki haisina as nangna khangoi mi ima sidine aikhoi haujikan gi marol neba ki haibadi 1000 Manipuri da harigana lising kaido haibadi aibu ujaningba yengjaningba pamjaba mi se lising mukti leirabani haiba khara leira dinasana pise phajabada maming chattari mani mi ima nangbo. Hai asing beira mi nangna haisibo haujikan se kanana ngaure I pama I kaise loinamak yengba yarabra haiba yarabane ba ima. Kanagi doctor, engineer, thikadar, film star dagi haurga loinamak phaba yarabane ba. Haujiti mi singse Instagram, Facebook ta popular oiraba yam phawre. Khara leiradi album kumbiyu kaina niklakpasu yari potni. Adudagidi phawba haido adum phawradoi bane ima. Kari yege aikhoi gi mamangi leisabi ngasai noige sanaminarambi yuhenbi dusu yam phawki hai noigi kari ye Facebook haibra kaino tuda nangsu do maina phawduri bro inkhatlakpa nahasina loina khangnei ne madi as ima Facebook haibna ti Facebook hayo Facebook ho magi du dine phawbna te viral chatbane magi du di phatri bane ma aima aduna mo kamdori ba viral chatpaga celebrity oibaga se yam khenei ma. Viral haisina ne amuk phattabada phawbani celebrity sina aphabada phajabada phawdoini. Film star ga oribasing se celebrity ngaktani. Hojik anoba film ga kumai mayam se Instagram, Facebook tagi phawkiba ngaktani ba yambana ima. Hoi ne ado yuhenbi giduna karamhaina tawrino mi as ima maram chatludabagi mayamna sandokpirambani dana magi koinaba nupaduga kenarubagi warido loina uthoreba mayam sum sandoreiba. Bisno onthok na sumnom khreda ko hojikan gi angang singse hoine mama sakta do yaroine mama gi lisato masana pida dum dorok pata bane ba imagi bema nangge dum nagadi tawgunu ko tawro he adudi aibu yamna pangbadawna adudi ne pangjabagi nupa mathong sa daba ama koirubagi ni magi dudi haima kram haina no minang na haribadu bai bema as ai su khangde dai ma maga khangnaram nupa do mathong sa dabani da aduga yuhenbi ga toknare dana yuhenbi na nupa atopa koibaduda kalaktana tawre ini madomasu lamchat lurudrabanina sabak phakpiraiba message mayam do aduni ne lurise imagi bema isagi di nupa aphaba thisiko mayamangda mai sopoidaba hoiba ima aisu khangye ba ado ima aingonda harakpa singse doctor nupa amata harakte government gi thapak tawbugumbasu amata harakte beautiful phajaidang hairamaga to kiba ngakta koi gi amata phangde hera phangjani isan apamadu matang khalluni ado
Hana muna fazanadi khangna tho'uko matamse yam lurabani haiba ai su mayamda utpada mai so poidabadi pami ima aina mahi masing fazana he hodrabasu matik saba nupadi pami ado haujikan gi nupa singse loni singnarabra kainom tawe mi ima wari khara sanarami aduga khara leraga sat hekele thoki aina class 10 khak pass tawi haibagira khangde ba ima hai apang bi nangdi hana nupa duda nangi mari mukong hana loinamak liru dibaduna karige sakhanba magun lehenba kaido amata haijadrabraba nangbo nasana soli khanglaba jaga dumadi madugi wari haudorakpada laithoknaba hotnabadi kidawi singbadi malaga pangi da ko imagi be manangse ngasai su sauri bani do haidana aibu mayamangda hekta nang ngami matagum dawrai wai singsi hairam laga hinjang thongkat pa horami sangbana bina I karakpa dudi mi game kana nungai ringai duda ima asa ingonda maya mamang duda juari kaina tawri dudi is kaya danu yengun he mase ho aisune I he karakpa dudi somdana sak lamana sidur kanduda nang ngama ko nang ogeda thabak amata itaw tawdi ngasa imada ina lawri bado madu su kanare ine ha kamdawna karamaina karida kanariba khanglamdaba ama khangai idana inna marani na imada karamaina khangedo ngasai phongdore idana rani na ingonda kari haina khalliba o aduburo aigi imangdane imase kok lekhatpa mali heriba madugi wakhalon dunabu aikogi phanaba kayam khalamdu no bamana tathot khara sauna heri kari mana dumda ka haibrane hairibane ba aisu hoi dum taba hoi taga dabane dumaina atai dikana kana kari heri tamutasi atai di hairakte daima mathaugi lekhidre da ko aikui lekagi mauksingse mi wangang na bana kalliba masa gi imungdana kari tawri kari zadi phokanglamdoi nong phungan badagi makhyatuda jada amamam umsilaga juar sanadana tathot yamna pendana kholaw lawbududa masana pi sangbana bi sukar pakatna as ima tapna ngoba mina targa ko ataning gasnu kaino hoiba ado mina targa masadi warak pangamdraga mingonda tainena muk haibini ko ima tanjatuda sangbana bigi ko laklami mamad kirup yenglamlaga receive torami hello tai hairam laga thoki tathot masana pida tawrisi munhe haibigi matagum yenglamlaga magi insang singdu thongpam thokpa thonglami Mathangi numita James phamung de hiptuna magi phone du sum otlaga Facebook paiduna lerami khanghaudana karigumba ma thingnabadagi ngaktuna yenglaga mahaki mamana ba tompok call torami hello bhai tabra kaidoroge taye aya sire kapsulu bhai nang bu kaidorino bhai ai sona sidure andanga ko bhai ayo chilo kapsulu bhai ai ngatang ne ka toroke somda imina hatawre tawramani do magi game se mo ngaktang leraga tompok tu James ta call amok toruklami kaidoroge bhai kari lerage nangna phone torami do ai game sanabagi khutse thadokpu yadraba somda yaroi nangdi Facebook amta hango hauji amta puspa gi tongnariba irang mayam dum tiyengomi kok phasan sai heba sinupi se viral saningai duda haipa sadana fake ni kai english tonsen lobagi loibire mayam sangdana ai ngasadi gi comment parini adui nupi dugi amo aurabra pelabani ai ngarang khangkhrabani kainomli soi torani na hoi ai yenge link tharo hoi tharake bomsa ibani ngasai digi nokpada sire haiba wariyam nungai bane mi singse mathau yam leinadi haiba hoi ne ai khoina di thau lebani na ko kadi haiba kem natida nang link to tharamo ai horen ngakdang lerga yengage ai hojik online lebe yadri kaigino hoise as kashi tawdida ai khoi saiga khanari midana thawai nungai tabgi guli myam jaslaga tumba sarine hagolaroi haikibani online ka leradi karim tawdaba man khrane mi
Nangbu sabu sabro. As kaidino he. Ai di kitabi sabiba. Thut labi nupi amagi damakta. Ado, ai pai kiroi. Ngaktang leraga mana call ka tawraga ne. Thema ka pairake bako. Ya he nangsu. Kok phawdi ai gedum manari. I piro hai bro. Nangi walda. Kamaina. Post tortoi ba. Bhai ke dore fun pairek kaina. Adudagi amado pakatsakrani. Yaine bhai. Taro. As yare hagolo ibungo. Ai su thamage. Irang amuk yengage. Hoi hoi. Phone thamnarga James phone amuk metkhre. Mathangi numita amambaka amada. Bab. Handak tolop phangbada nangi kari lebiu haino. Da. Aigidine iPhone X oina handakti imanabi bina hoidi iPhone amamam loi paineba ai dang ngairabani paidrese aduna minisu usitpidre asumna hairam laga leisembi mahaki nupa David ta kesan naraga konsinki mapandagi nupa amana tamo ai amukta singjaraki yagadro David amadi leisembi pakhatpoi kari boy makhoi gi setliba ferol do semjili aduga masamana do haifet phabra haina yengnaraga ibungo jango table mathak sida thambiramo nupa aduna coffee anidu table mathakda thamduna thokre as pakhatlure he aidi makhoi gi thaulei taba club ki mi singdo oiraboi khallure nang subha phodi asumna David amadi leisembi wari samnarga wawa launa nokminai somdana amuk thoibi mamai mamit tap tab makai keslaga kanagumba mangai bagum lerami makuta siriba khudang gharida muk yeng machinda porok sonbada masaka do ipom pongkhre lakti base masigi nu pase aise adum ngai helaga thambine ba tawrise kaya muk chilla baza na magi thabak sibu adubudi sinbudi silamni da moi doctor singse adum thabak ti sinbane ba tanja aduda haineringai da gari ama satlauna manakta khamjlaki Dipakna kayam kuirgi ngai ba thoibina kayam kuirgi kaina ngasai pung 12 dagi ne ani ngai reise sidore nang ngai bada nong mata nang nai hana ngai bibaga yarum bro aina da hana ngai ramba ngak tani sauruno ba beb se ya da to bane ba nang na di khangdri ba ai su sanga da ba kuidre na imana ba mayam thingne ru bane ba aingondagi namanaba singduna hena loiramni nangdi os adugi nate ba nang sidi yam sawali he ho ya jare ibungo o adugi nate ba handakti aiso doctor tambaso losila abanina aisu nangse yumna pusinbagi wakal mawon khalakpada thengdokri ne ba kariba nangbung halna tambal lorga thole ini haikidaine tambabudi lore haidudi aduda sesang mayam tanthokadaba lauthokadaba walisidi as hoise yarese warise amada sekhidore aina halakpada nangi kari lerau haina ho nungsiba somnada tekta kaida hanbira o ngaijaramagi yarabra ado asapot amta saningkreda kinum sarsiba masaksiga thibong na lawriba lao thoibi isau langna Dipakka fast food amada sangminat ami kai chasige nang sak lami haidaine nangna pamba ma hekta haikro ai gidi iya de adudi somin jasira hoiba kadim kai deba nanu koni makokro chicken somin plate ani aduga coffee niga ado ai nahan noi manakta la ami nang hangbada kanamta na khangde hai nang di kai do bulaiba astalli nang sidi mini kai se heraga ho kanamta na nang khangi hairakti ye nang se sumnakli mansle adugi Dipak sakpham ama sat on ki mamai mamit humang ikakai thoibide yengbu sungamde nang gi se ai bu thajudri bro ai kamai nai khoi lekai gi mina khangdu no ba ai di pictru picling ai degi
mapanda lerakpagi kanamtana khangdabani aikoi pabunggi mingga konena thiradi khangdobu nangsu o aido ikuboki mingdo kauthoriba kauni bana adugumbadi ningsingunu nangna ningsingdoise kanada paisa kaya leiki kanada lupa lising kaya leiki sendoi kaya watli pirakadaba adugumba ngakto oramni yam haibireda ho ai ningsi paisa talise hayengwai ibani nungaina banatro ai su isagi paisa paizaragadi nangondagi paisa su yam nira aroi hoine marakta aina paidaba thodi nangondagi lawbusu yare tanja aduda waiterna stomin plate ani puthuruktuna makhoigi mamangda thamlami hayengwai aisu doctor gi nupini kaina amukta muktana sasage kedauge adugi wadi haujitagi hau yare kaino nang chaklami haidai sasalo Deepak humang kaba sum hingalaklami mamaji rumalduna sum nanthurapadu ubada kidurage humangga kankhaliduna karim tawdeda humang yam sawe nangdi saudro kaidai humang noda AC thari sidi aidi ingbu ingsile tanjadu da tompoka James ka bomsa ga su kaino masaru si haibagi fast food tu da sanglaklam makoi su ahang ba mafam amada phamkre Deepak tumina mahaki wallet tu hangduktuna yengbada supnatangi lupa 10 sapi amakhaktamak yawram madudagi amuka hena humang kangkirami mamai mamit ngangsang sinduna mathanta murum sonduna khalami sibu paisa se aingona ga thialade phar tanani tawrise ho kaidorage nathanta amuk murum solibadubo sak lami hairamaga amta sadre namai namit ka humang ka khalaiduna kaidorage haiba Deepak matomta khanjai hera tho abama lakserani safam thokpa chahura kalore kaisu tawdeda nangsu chasilo aise kaino masum khalamini kari khaliba Deepak mamagi humangdu haifet tissue paper na taithuk-laga hayengwai ibani gi lohongamdaida diamond ring sinabagi wakhalama khalam basam yare nangi wakhaldo mafam sadeko kaino migi wakhalbu mafam sabu sadaba leinabro sum khaningadi dum khalle nakanda famliba James hoi tompok hoina amuk atopa wari amani asapot ngaina makoigi phone du amuk metnarami James magi phone dagi comment ama pathoroklami nangi adibaski khonguptuga zarigi purituga anta waizage yam pame aduga hockey gi underwear duga ai di sire ga mai tamni ai so ama pisan ge tanja tu da makoi gi asabot su puthurok-lami tompokna yare ho viral news update saraslo ko namung yengo James na yam pakti habe sinu pise hanadagi kharaga nushida leire viral ga musasele